Akasbani Imphal, Moirangthem Ibehaibi na pau pajari, ahanbada maruiba pau. Taranithoi suba Manipuri Bulletin sabagi, mari suba mipham ngasi pangthoklagani. Chandrayaan 3 mission mai pakraba matung ISRO na numit ki maramda thijingadaba ahanba satellite Aditya L1 September 2 da thagatlagani amasung lebak asigi mafang kayada ngasi National Sports Day palan tawri. Taranithoi suba Manipuri Bulletin sabagi mari suba mipham ngasi pangthoklagani mipham asida sabagi hana sadasa oirambasinggi maphamda ikai khumnaba utpa amadi atai business sing pangthokani mipham asigi yenglaga sathok chachinda ahongba khara leiragani traffic control police wing superintendent na thadorapa cherol amagi matung inna mipham chatharingai manungda sangakpam lambidagi salan thong phawwa khongnang ani karaktagi hauraga dingku road phawduna lamlong thong amadi MMTA yoba lambi watham leirak-tagi thangwaiban phawduna khuyathong taba lambi amasung LIC office singjamaidagi pisumthong phawba amadi khongnang ani karak-tagi lirasing khongnang khong phawbagi lambi paringda malpuba gari sing sathok chachin tawba yaroi adum moinamak hairiba lambi sing asida anayek amasung emergency gi oiba thabak tharonggi oinadi athingba asi komthokani. Security Force ki kangbuna mapung kaya operation leptana sathari ngarang su Imphal West, Imphal East, Bishnupur, Thawal amasung Kaksing jila ki tongan ba irang thokpa yaba mapam singda thibo humba ki thabak sathabada Imphal East amasung Bishnupur jila dagi nongmai taru maru manga amasung pokhaiba yaba polam ani phagat pangamle haina Manipur Police Control Room dagi thadorapa cherol amana khanghalakli. Freedom Fighter Haipok Jadonang ki laikhitabagi marhudani thoi suba common Thorum ngasi pangthokli common thorum asi jeliarong phurup na taba asa Manipur Nagalanda Martyrs Day haina pangthokli maki pokna pham lamdam none jila gi poilon kambirol da Haipok Jadonang Memorial Trust na sinduna thorum asi pangthokani. Imphal West, Imphal East amasung Kaksing jila singda ngasi ayuk pung 5 dagi numidang wairam pung 3 phawba curfew komthokli. Thawal jila da ayuk pung 5 dagi numidang pung 9 phawba aduga Bishnupur jila tana ayuk pung 5 dagi numidang wairam pung 5 phawba curfew komthokli. NCERT gi class 7 gi English textbook da National War Memorial a homage to our brave soldier haiba chapter asi chaliba sahi asidagi haplagani hairi haurak liba mahiroi singda lebak ningbagi wakhalon chelhannaba mathau masak khanghanaba amasung mathongna leina lebak asigi kathokpa ngamhannabagi damak ngaksel amasung shiksha mantralina thorang asi paikatlapani tabiriba pawasi Akasbani Imphal dagini Lebak asigi Chandrayaan 3 mission mai pakraba matung ISRO na numit ki maramda thijingadaba ahanba satellite Aditya L1 mathang tha September 2 ayuk pung 13 minute yangkai setpada Andhra Pradesh ki Sriharikota Space Station dagi kakhotlagani satellite asi numit amasung prithvi gi marakta laiba hello orbit ki lake range point L1 da thangdani masi prithvi dagi kilometer million ama makhai lapna leiba maphamni lake range point asi yauna ba hotnabada tha mari changani L1 point gi akoibada hello orbit thambagi khudong jaba amadi satellite singna numit ki maramda ayatpa amata leitana yengsinba ngangani mission asina solar wind amasung numit ki koyom singi matangda thijingani Lebak asigi mafang kayada ngasi National Sports Day pangthokli numit asi Bharat ki masak naiba hockey sanaroi oirangkiba Major Dhyanchandh gi mapok numit lauduna sahi khudingi pangthoktuna lakpani ningsingba yai ingkumja 1979 amasung 1983 pangthokkiba Olympic Games ki hockey masanada lebak asigi mingchat purakpada Major Dhyanchandh achoba thaudang lauki Major Dhyanchandh Rajiv Gandhi Khel Ratna Arjun Award amasung Dronacharya Award piduna ikai khumnaba utkraba sanaroi amani Lebak asigi ha sana khotnabagi lamda mahakna laurongkiba thaudangbu ikai khumnaba utuna Major Dhyanchandh Award asi lingkhatki Pradhan Mantri Narendra Modi na ngarang nauna thabak khallaba miyoi lising yangkai mathoida appointment letter khusinakre lebak asigi mapham nifumanga da pangthokliba mela asi handaki asina nipalak subani Rozgar Mela ke khuthangda Griha Mantralina Central Armed Police Forces Narcotics Control Bureau amadi Delhi Police da thabak tawgadaba miyosingda appointment letter khusinaki Pradhan Mantri na hai naha singda anoba mayon pinabagi damak
paramilitary forcing the thabak lawbagi niti niomda awanba kaya leire lebak asina sakhot maikairom da sangsilliba asigi matangda wapang kaya phongdokladna pradhan mantri na hai sahi 10 gi manungda bharat asi malengi oina ahum suba khwaidagi chawba economy oiragani Mang hai hoki sahi mapal asida sarkar asina infrastructure chakot hanabagi damag lupa koti la kuntra chading tawke Janadan Yojana scheme asi ngasi sahi mapan mapung pharaba asigi matangda wapam sing phongdokladna pradhan mantri na scheme asigi matangda hawjuk phawbada bank account koti hangkai angdole Pradhan Mantri na Mudra Yojana PM Sabhanidi Women Self Help Group na chingbagi kanaba matangda wapang kaya phongdokhi ngasi phongba paukse singi maruiba pauksingi dama hauji khetimin Premchand leire Premchand Thagachari Ibehaibi ngasi pangthokadoriba 23 suba Manipuri Bidan Sabha mifam ga mailenaba pauksing ngasi phongu paukse singi ayamba headline oina tuan ba mawongde inerakli huyenlan paukse da ngasi ayuk pung 13 dagi 23 suba Manipur Legislative Assembly gi mari suba mifam phamlagani separate administration tanbada yawba minister ani MLA ahum yawloidori haina banner headline tawduna phongli headline asigi manungda box item oina Manipur gi territorial integrity gi wathoki aroiba waroshin puruknaba assembly da khanaduna warep lawodabani haina coordinating committee of 27 assembly constituency na thamlakiba wafam headline tawduna phongli ponofam pauseda minister ani amasung MLA marina ngasigi assembly session yawjararoi harakle haiba pawasi ahanba headline tawri nongmakhaki session house charang naba saktam ama uraba yai haiba paw asina sanaleba ki ahanba headline oiri Manipur gi wathok government resolution oina puthoklaba yai haiba paw asina haidi headline asigi sub head oina fonglakli Ichel Express ta assembly me pham mangoina Sambit Patra Imphal la thunglare CM yauna BJP MLA singa ware tanakre kuki MLA taruk chuti pipina ba hajarakre haina ahan headline tawri ireiba pauseda ngasi nongmagi assembly me phamda MLA manga chuti nirakle Manipur gi law and order yamna phattabra haibagi wahang lakle haina headline tawri Manipur Bidan Sabha phambagi pawasi Sangai Express ki edition animak amasung People's Chronicle dasu tuan ba headline tawduna phongli Sarkari Kamachari Khaktagi Oina Mobile Internet Yahankre Haina Imphal Free Press ki ahan headline oiri. Paukse asigani super headline da World Athletics ta sanagi takman laubungamba ahan sanaroi Neeraj Chopra na oire haina headline tawduna phongli Manipur Mail da Chuchampur dagi yamlaba yu amadi drug sing phagat pangam khre haina headline tawduna phongli More da maitai singi khongul muthat na ba honare health card sing mai thadokre haiba paw asi Sangai Express Manipur edition gi ani shub headline oiri huyen lan paw gi akhanama paw amada assembly me pham mangoina kuki jo militant singna turbung sabal lekai da nongmai kaplak padagi khut thongakre haina headline taw paw asi phongli Tamenglong da phongba gun few mail da Manipur gi politician amada Assam Rifles na defamation thakre haiba paw asi ahan headline oiri Mobile Internet lenga ki official sing khaktagi oina yahan khre media amadi miyam di hawjuk fawba yadri haina pawsi asigi ani shubu headline phongli Tamilong Times ta Rani Garden Liu amasung Haipo Jadonang Memorial Committee na tungan ba loop sing kusam maduna Haipo Jadonang Martyr Day ngasi pangthuklagani haina ahan ba headline tawri Senapati da phongba pawse Hills Hornbill Express ta Humdra taruk suba Naga Martyrs Day Mauda pangthukre haina ahan headline tawri Ibehaibi Thagachari Premchand hojik aroibeda maruiba paw amohana Tarani thoi suba Manipur Bidan Sabha gi mari suba mifam ngasi pangthoklagani Chandrayaan 3 mission mai pakraba matung ISRO na namit ki maramda thijingadaba ahanba satellite Aditya L1 September ani da thagatlagani amachung lebak asigi mafam kya da ngasi National Sports Day palan tawri pauloi jare